Lockdown amadi curfew manungda cargo flight singda pusilakhiba crore ama henbagi kwamana phumjinduna mangankhre. COVID-19 ki lockdown amadi curfew chatharingai manungda tha asigi tang marida state asigi wangmadagi tongan ba cargo flight singda Imphal gi international airport ama palamdagi pusilakhiba lupa crore ama henbagi kwamana polang sing phagat kiba du court ki hukum gi matungina ngasi ayuk lamdengda leba solid waste management plan gi complex ta phumjinduna mangankhre. Phumjin Kivadu Imphal West SP K Megachandra Pollution Control Board ki official sing saruk yaki. Kwamana sing asi SpiceJet ta polang chamaga kuntra Air Asia flight ta polang chamaga taramathoy amadi Indigo flight ta polang taruk punna polang chahumga ama. Pusilakpadagi airport ta mathok tawriba police personnel sing na phagalaga singjangmai police ta case ama register tawduna leirakkhibani. Kwamana sing asi miyoi ahumna CJM court ta jama pibi na ba khairakpadagi court na food safety administration ki report kauraba matungda mana sing adu manghan na ba right ta khibani. Mana sing adu phumjin bada saruk yakiba Imphal West ki SP na phongdok kibada kwamana amadi nisagi polam sing pusilakpa amadi yon ba thengnarbadi ain gi oiba thabak lokot kani. Mapandagi lakwa gari singda lona pusilakpra haibadu thizilli. Nisagi polam sing phagat na bohonabada miyam na mateng pangbiyu. Miyam gi mateng yaudana phagat pangamloy. Mamang da tilaw marakta yauramba kwamana sing thangmai ban miyam na manghankhre. Atoppa mana kaya dispose tawna bak ngairi haiki. Atoppa paw amana Maharashtra da COVID-19 na Naba Oiraboi Chingnabadagi Fubada masire. Maharashtra gi Thane gi jila gi Kailan down da chahi kuntra ga bari surba miyoi ama COVID-19 na Naba Oiraboi Chingnabadagi Fubada miyoi ama sire haide. Thogdok adu hokhiba yumsa kaisa numit ki ayukta thokhibani. Ganesh Gupta kauba amana mahaki yumdagi nongmagi changdraba yadraba polam khara lainaba thorakpada miyoi amana mahaku COVID-19 gi anaba oiraboi ningduna Chingnabadagi Fubada kudong thiba du nangkhibani haidi. Pawasina makha taraduna miyoi aduna mahaku COVID-19 gi oiraboi ningduna Chingnabadagi attack tawbada mahak gatar amagi manungga tusinkhibadagi sikhibani haina su official gi pauna haidi. Laikhidrabagi hakchang post mortem gi damak thagathibaga loinana police na case ama register tawkhre haina station house officer na phongdokkhre. Khadakpada police station adugi officer aduna phongdokhibada thogdok adu hairiba miyoi asi COVID-19 na Naba Oiraboi ningduna Chingnabadagi mahaku miyoi aduna attack tawbada sikhibani haidi. Thogdok asi miyoi amana amabu thajanadaba hojik oiragliba phibam asida amana amabu chingnaba kaya laibadagi thokhiba oigani haidi. Loinana topa paw amana coronavirus ki hidak puthoknaba ahanba tanarakli. Malem gi oina hojik fawda coronavirus layengnaba hidak leitri. Masina maram oraga misi mina noma kangdana hengalagli. Hojik fawda coronavirus muthanaba hidak puthokpa ngamdrabasu Prithvi gi leba kayana laina asi muthanaba noma kangdana hotnaba leptabaga loinana scientist singna no hidak puthokduna mi amadi sa sansingda test tawkhre. UK, Japan, US na singba leba kayana laina asi muthanaba hidak puthokpagi lamjel yang na sangsilagli.